Myanmar gi Rakhine State ta leiba India Macha Pumba Khudakta Rakhine State Thadoknaba Ministry of External Affairs na Phongdokhre. Myanmar gi Rakhine State ta hojik Myanmar gi lal holub amasung Myanmar janta gi marakta thoknariba lan asina maram oiraga hojik lamdam aduna mayoknariba law and order amasung security reason na maram oiraga India Macha Pumba Khudakta Rakhine State Thadoknaba pautak pikhre hairi. Ningsingba yabadi Myanmar da hojik thokliba irang asina maram oiduna Manipur amadi Mizoram da Myanmar macha kaya changjafam lauba Manipur da thokliba kanglup ki irang asida India gi wang madagi khut yawi haina duna miyamna lakhiba amasung central government na kilometer lising amaga chatruk nifu sangba Indo Myanmar ngamkhai asi phawdok phawjin yadaba border fencing kharagani haina warep lokhiba kaya sing asiga mari leinaramgadra haibasini. Kosem na lauba higher secondary examination da position holder kaya leptena puthokna laklaba Brilliant School da chahi asidagi pre-nursery to class 10 fawbagi class hogdokcharagani 2024 gi anoba academic session gi classing asigidamak admission hauzare NEP 2020 gi regulations manung channa takpi tambigadawriba school asida infrastructures amasung staff matik chana laibadamak natana van amasung bus services amadi boys and girls ki tokhaiba hostel gi facilities to pizari ngasimak lengsinbirau Brilliant School Malom Tulihal Macha contact number 96121714646